ngasi phongkiba tongan manipuri sifhongsing amasum thokiba thawdo wathoksingdagi maruoiba I pausing khongwasaraga manipur top channel gi maikedi gi myamna thamjage hanbada state chi wangmar thokba maruoiba I pausing myamda paring naina thamjage laisang manungde ex minister thamlaga lawmi singna ngaktuna laikhre Haryana da leiba laisang amada BJP gi lusingba kya satuna Prime Minister Modi gi kadarna laisangdagi life Terikas yengna basanaki adumapu makhoi singadu lawmi singna koisinduna thamki wathok oiriba agricultural law ahungi mayokta sahi amarom supna yaningdaba phungdorakiba lawmi sing BJP lusingba sing fajinduna thamba matamda mamangda minister oiramba Manish Grover bu Mipham ama oina pung taruk lom thamki police na lawmi singna koisiliba maphamadu thugaiduna sangna bohonaki adumapu protesters singna demand tawrakhibada Minister Oiramba Grover na lawmi singgi mathakta fazadaba londa sizinnakiba adu Lalli haijagadabani haina takshilakhi lawmi singna pungkai ama Grover matam piduna Lalli haijao haiki police ki maikedi gi ahenba personal sing atai district gi thomjinduna Lotak district leiba Kiloi village ki laisang aduda oiriba phibam laksinna bohonaki mafam adu Gurgaon digi kilometer Humdragani palom lapna lebene thawdo adu da protester ani fagatki thokiba thawdo aduna maramoiraga hauji Delhi Sihar National Highway thingtuna thamle BJP gi lusingbu singbu Mipham oina sijinaduna laisang manungda thong lolaga thamkiba sing adugi manungda party organization minister Ravindra Raju Mayor Manmohan Goyal BJP district ki lusingba Ajay Bansal amadi party ki lusingba Satil Nandal yauri lawmi singna laisang adubu koisinduna thamlaga police sanghandana thamki matam aduda Sonipat amasum jardagi policemen sing mafam aduda yaukslaktuna phibam laksinana bohonaraki hainasu pausna phungdorakli atopa pawmana hospital kapnaraba matung terrorist sing nanthokuna senkhre ngasi Srinagar da leiba hospital amada terrorist singa security force no mai kapnarakpadigi hospital amasu masigi hostel sing security force na question thamki adomapu mafam aduda Mipham sing leibegi khudong chaba lawraga terrorist singa du nanthokpa ngamki haina police na phungdoki thawdok thokham aduda yamlaba security ki kangbu sing sangsinduna laiki Srinagar police na phungdorakpagi matungina SK IMS hospital Beminada security force amasum terroristing gi marakta matam khra nomai kapnaki terroristing aduna mafam aduda Mipham sing leibigi khudong chaba lawduna security force gi makhutagi nanthokpa ngamki haina supali atopa paw manamo farm law sing handok hanana ba sem sare coordinating body of trade union Manipur na thadorokpa sirol amana lawmi sinmi singnaba anawba law sing handok hanana ba central trade union na sem sare hari PM Modi ni English singin ga taraga mari amasum taraga mapan gi Lok Sabha mikalda BJP Mipham sing sauna mai pagan khiba lanai corporate mapu kharada ahenba khudung saba sing fongana naba lawmi sinmi singbu singnaba lokya sanhalaki masidana tana lebaki sitmi lon wangkat hanabani haiduna asoba thaudang mai punariba public sector unit sing leptana lanai gi onthoknaba khonaragli ba si tungda tholakadaba phataba fal sing leidi Masigi matana New Delhi da November amada Central Trade Union singi akanaba Mipham ama pangthoki COVID-19 ga ahanba masumani suba wave na masing yamlaba misam yam amadi nomgi suragi hingnaba honariba miyoi kyagi senthok khangan hantarakpadagi awaba mayuknari ngaida hingmura tangai fadana sangdraba yadraba polam kya leptana hengalakpana awaba polum nauna nanglaba imung masing hengalakli Central Trade Union singi Mipham ama November 13 pangthoklaba matungda makhatana khongjang sangsinana bogorepnagi loinana lawmi sinmi singnaba ain sing hangdokhananaba parliament ki budget Mipham manungda nominee general strike pangthokani haina supali atopa pawmana lambi da foggebi yaroi lambi bu luna na thamnabagi pandamda khulna paikhalakpa khongthang ama oina life rock Maring khul gi akoibada law uriba law mapu singna lambida phau yebidana ba life harok maring village authority na sirol amada appeal torokli kariguma khul gi ware basibu thawoidana lambida phau yayam labadi madugi apapata ki daita lapu singna pugodabani so hairi
अतोप पाव खरना आसाम दा युम दुकान क्या तुमना साखरे आसाम की कामरूप रूरल डिस्ट्रिक्ट की रंगिया टाउन दा थोकिबा अचौबा मई साकपगी थौदो अमदा युम अमसुम दुकान क्या तुमना साखिबगा लोइनना लुपा करोड़ क्या गी लनथुमसिंग अमांग अता थोखरे हाइना ऑफिशियल अमना ngasi फोंदोखरे ऑफिशियल दुना फोंदोकपगी मतुंगिना मई साकपगी थौदो दो दिवाली मनु ngarang नुमिदांग रंगिया टाउन लेबा Siva temple manaka thokibani makna haiki mai sakpagi thaudo du yum dukan amasung godown kyamak tumna sakhi mafam dugi miyam gi mateng loinana fire tender nipana maidu muthanaba honabada pung ani hena sangki hainasu makna phungdoki atopa laibak thiba pawamana minibus mai sakpada ahum sire mari sokle Madhya Pradesh ki Guna district ngasi khamduna leiba container truck amada thomjilaba matung minibus ama mai salakpadagi nupi masa ama yauna miyoi ahum sikre amasum atopa marina sokle haina police na phungdokre sub divisional police officer Monish Rajauriya na phungdorakpagi matung ina thaudo adu Guna district ki Barkheda area rang se ayuk thokibani magna haiki khamduna leiba container truck amada thomjilaba matung mai salakpaduda minibus adura tonglakpa miyoi ahum khudakta sibaga loinana atopa marina sokhi Laikhidrabasing adura say taragom de kakta ngai dibi na pimasa ama yauri haina phongdok laduna magna haiki asokpa singdu manakna po hospital amada pukat kriso haidi atopa pawa mana Haryana gi accident da Miyoi manga sire Haryana gi Kurukshetra district karama lambi nakal da hawba u pambi amada thumjin madagi Miyoi manga sikre haina police na ngasi phongdokre police officer lamana phongdokpagi matungina thaudo adu ngarang numidang Kurukshetra district ki sahabat manakta thokibani official duna haiki lambi nakal da hawba u pambi amada thumjin baduda car adu tonglakpa miyoi manga maksiki laikhidraba miyoi singa duk manak nakpada leiba mafam singdagi ni haina phongdok aduna makna haiki thawdok tugi matangna police na case ma lokhatle haina su paus na makhatana su phongdorakli loishilakpo ina topa content amana junta gi forcing na phakhiba misam taraga mapan gi maraibak tambangamdri Khutangba San State ki Pekhon Township ta leiba makhoigi khundagi mamangi sayol da faraga phukiba misam taraga mapangi mari mata sing hai phakiba sing adugi maraiba kari oiramgadagi haibagi waba makhoida asuma sum hengalakli khunja sing adu mamang sayol gi yum sage sanumiti gi mafam khangidabani madugi mamangi numita resistance forcing a khut thokna bada nomai bomb top kapsilaba matungda lanmi singna kathe village that red toki miyoi samri hena khundaba khun adugi miyoi ayamba bom to kapsilakpa aduda kun thadok tuna sena ki adubu yumda yokpa sa yen yengsinduna lehawba makhoi taraga mapan army ki custody da puki amasum adugi matungdagi mawa mapau takidre hena makhoi gi mari mata sna phungdoki Myanmar naun uba phakraba khunja sing adugi photograph sing da mamit punsinba nupa sing group ama puraga sakhiba oli adubu makhoi gi masak masadi khangmang khide makhoi puraga sakhraba matungdagi makhoi gi I pau amata ikoina phangkhidre haina thiba khangkhidraba khunja singge marakta sai nifuguni pan suraba makhura ama masum sahi kuntraga manga suraba kazinama yaukhiba nupi amana phungdokhibane aikoina khangmodi military na puraga sakhiba miyoi sing matam punamakta phuzaiba amasum otnaiba tawi haibasine makhoi kadi fiam da leramgadagi haibasi babna sagatpada aiha khangmangamde haina sumana makhataki nupi aduna phongdorakpagi matung ina mamangi sayol farga puraga sakhiba miyoi taraga mapanadu manak nakpada leiba military base amad haujuk fazalaga thamni haina khunasigi khunja khangsu thajari haina pausna makhatana phongdorakli aduga me haujuk sigoina haujugoina di paus matang sa lusinjargi amasum pathoksagi brisoi ki plan ki bi yaur simyam ngapigani matam gi maru ebi pausung leptan update pizaraki haina channel siki mekidi ki thamjari and thank you